Union Public Service Commission na lauduna pangthokhiba Civil Services Examination 2025 ke final result lauthokre. North East ki state singi apunwagi candidate tara mai paklakpada Manipur dagi candidate taruk yaurakre. Manipur dagi mai paklaba candidate sing adudi All India rank 134 da Kelvin Ginminlian Zhou, rank 652 da Wahengbam Renudhar Singh, rank 800 da TH Vapani John, rank 824 da Dr. Rahul Moirangthem, rank 868 da Liangausang Walnam amadi rank 903 da Ningthauzam Risikan Singh ni. Exam asi da rank 652 da mai paklaklaba Wahengbam Renudhar asi Kakching district ki Hianglamawang Laikai dagi Wahengbam Sobhage machanupani mahak handaka marirak suboin exam asi thabani hairi aduga rank 824 da lakraba Rahul Moirangthem asisu Kakching district ki Kakching Mayai Laikai Moirangthem parengdagi Moirangthem Manihar gi machanupani mahak MBBS tambal loiraba matung handak ahanba oina exam asi thabada mai paklakpani hairi rank 903 da lakraba Ningthauzam Risikan Singh asina Imphal West ki Kwakaithel Soibam Laikai Harok Chambi dagi retired IPS Ningthauzam Manimohon gi machanupani mahak ahumlak subo in attempt ta mai paklakpani. Amarom the exam asida mai paklakraba Kelvin Ginlian Zhou TH Vapani Zone amadi Liangausang Walnam gi akupa detail hojik fawgi oina Impact News na fangbangam panbe abadi ngasi haidokhiba exam ki result asida apunba candidate 589 mai pakhibani.